Hello mayam, channel asibu nungsibiduna subscribe tawbiriba amadi Rashifal tabiriba viewersingbu hainingai leitana thagatba phongdoksari. Ngasidi numit khudingi oiba Rashifal mayamda pathoksarakki. Hantakki sayolgi oiba Rashifal haibadi haptagi oiba Rashifal November gi tang 13 tagina November ki tang 12 phawbagi 2025 ki sayolgi Rashifal tabiningasu makhada link hapsaramge. Channel asida nauna Rashifal tabiriba singna channel asibu subscribe tawbiramba amadi video asibu like nambiramba kawbiganu. November ki tang 18 2025 ki numit khudingi oiba Rashifal aduni. Ahanbagi Rashi asina Mes Rashi Anouba wakhallon laklagani saukhat thaurangda pukning sangba yagani afaba lei Brisha Rashi singi oina pukning sarangnaba khara loinagani lanthum satkadauri hai singna honabagi tangai phadaba lei Mithun Rashi gi oina senthok lambi phagatchaba angam mathau singna sanbiba matamni haksang nadanaba honau Karkat Rashi singi oina lalol itik tawasing sendong laigani ahal laman singdi haksang nungai taba pi sing Rashi da laiba singna lanthum aru ahen fajaba matamni fangjaba matamni mingsat phangba matam oi sendong laigani kaina Rashi singi oina nungsibiba migi masing yamgani aru ahen lepsin jaba ngamgani haksang di seksillu Tula Rashi gi oina imungi loinabida ana yek piri kok shaba matamni sel puthadana bahonau Brisha Rashi gi oina aningba apamba thabakta onthokpa ngamgani ayatpa leiragasu lalonbada kanagani Danu Rashi gi oina pakhang leisabising thajanaba punsi leipun semba yaba matam oi angambana sanbigani Makar Rashi gi oina ana ye koksaba pandana leba thabaksing pangthokpa ngamdabagi awaba leigani Kumbha Rashi gi oina thajadana kanaba numit oigani sel thum mai onsilakani haksangda nadana bahonau mathangi aroiba Rashi asina Min Rashi awat ana awa ana taraba singda pangba lalol itikta sendong phangba matam oi channel asibu nungsibiduna subscribe tawbiramba amadi video asibu like nambiramba kaupiganu